좀 로이신 학생 메테기 전부 연비리와 놓고 한번 또 공론 검절이 다시 동작하다 인장 시디 옥니 옥시다 그런 바 스타일로 하면 맞답니다. 그림 합답이다 하버디 마수가 합답이다 봐. 저기 ям 짬나 풋복 통할 따라 하와이 내래 옥시다 레이저래 저기 마이리안 합니고 가면 신바 딜로 가면 파비 ꯑꯗꯨꯝ ꯑꯩ ꯍꯣꯔꯦꯟ ꯃꯆꯜꯁꯦ ꯁꯦꯝꯀꯥꯟꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕꯤꯔꯅꯦꯕꯀꯣ ꯑꯗꯨꯗꯩ ꯃꯌꯥꯝ ꯑꯩ ꯁꯦꯝꯕ ꯍꯧꯖꯔꯒꯦ ꯁꯦꯝꯕꯔꯣꯝꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯃꯆꯜ ꯁꯦꯝꯕꯁꯦ ꯍꯧꯖꯔꯒꯦ ꯑꯗꯨꯗꯤ ꯁꯤ ꯊꯥꯡꯇꯣꯛꯈ꯭ꯔꯒꯦꯀꯣ ꯁꯤ ꯊꯥꯡꯁꯤꯅ ꯑꯩꯅ ꯊꯧꯔꯤ ꯁꯤꯗꯤ ꯌꯥꯕ ꯋꯥꯠꯂꯦ ꯍꯥꯎꯅ ꯆꯥꯒꯗꯧꯕ ꯑꯗꯨꯒꯤ ꯈꯨꯊꯣꯡꯅꯤꯀꯣ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯍꯥꯟꯋꯥꯏ ꯅꯥꯒꯥꯂꯦꯟꯗ ꯆꯥꯔꯛꯑꯦꯕꯀꯣ ꯅꯥꯒꯥꯂꯦꯟꯗ ꯇꯧꯕ ꯇꯧꯗꯨꯅꯤ ꯑꯩꯅ ꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯆꯒꯗꯣꯏꯁꯦ ꯁꯤ ꯍꯣꯔꯦꯟ ꯂꯣꯏ ꯍꯥꯞꯆꯒꯗꯣꯏꯅꯤꯀꯣ ꯏꯁꯤꯡ ꯁꯤꯡꯁꯤ ꯈꯔ ꯆꯥꯎ ꯆꯥꯎꯅ ꯁꯨꯃꯥꯏꯅ ꯁꯣꯏꯕꯁꯦ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯃꯔꯛꯇ ꯌꯥꯎꯔꯀꯥꯟꯗ ꯆꯥꯕ ꯍꯥꯎꯋꯦꯕ ꯀꯩꯀꯥꯁꯨ ꯂꯣꯏ ꯁꯣꯏꯗꯣꯛꯑ ꯊꯝꯖꯔꯒꯦ 마이렌즈 원래 빼야고 하루는 마이렌즈 거기 따라가는데 거의 옥사서 피스 다 독자라게 시험도 많이 넣어 색깔 걸로 이제 ꯑꯩꯈꯣꯏ ꯁꯤꯡꯗ ꯉꯥꯛꯇꯪ ꯐꯨꯠꯇꯣꯛꯆꯔꯒꯦꯀꯣ ꯆꯥꯕꯗ ꯍꯥꯎꯅꯕ ꯁꯤꯁꯨ ꯍꯣꯔꯦꯟ ꯍꯥꯞꯆꯒꯗꯣꯏꯅꯤꯀꯣ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯕꯔꯣꯝꯗ ꯑꯃꯨꯛ ꯃꯌꯥꯝ ꯑꯣꯟꯁꯤꯜꯂꯁꯤ ꯈꯤꯇꯪꯁꯦ ꯍꯥꯟꯅ ꯐꯨꯠꯇꯣꯛꯆꯈꯤꯒꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯈꯨꯖꯥꯏ ꯃꯆꯥ
ꯃꯔꯤ ꯈꯤꯇꯪ ꯑꯍꯨꯝ ꯃꯔꯤ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯑꯍꯨꯝꯒꯨꯝꯕ ꯍꯥꯞꯆꯔꯒꯦ ꯈꯨꯠꯁꯥ ꯏꯁꯤꯡꯁꯤ ꯐꯨꯠꯄꯒꯤ ꯀꯣ ꯑꯩꯅ ꯊꯥꯗꯖꯔꯒꯦ ꯃꯌꯥꯝ ꯈꯤꯇꯪ ꯈꯣꯝꯖꯤꯟꯖꯒꯦ ꯁꯤ ꯁꯧꯒꯠꯂꯛꯄꯗꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯐꯖꯔꯦ ꯐꯖꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯍꯩꯗꯣꯛꯆꯔꯦ ꯍꯧꯖꯤꯛ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯒꯠꯂꯨꯔꯁꯤꯀꯣ ꯃꯌꯥꯝ ꯅꯧꯅ ꯏꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯒꯦ ꯏꯁꯤꯡ ꯊꯥꯗꯖꯔꯦ ꯏꯁꯤꯡ ꯍꯥꯞꯆꯔꯦ ꯃꯔꯣꯏ ꯊꯥꯗꯖꯔꯦ ꯃꯣꯔꯣꯛꯁꯤ ꯁꯤ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯁꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯊꯨꯝꯒ ꯉꯁꯥꯏꯒꯤ ꯃꯥꯏꯔꯦꯟꯒꯗꯣ ꯑꯗꯨꯗꯤ ꯂꯣꯏꯔꯝꯗꯥꯏꯗ ꯊꯥꯛꯀꯦꯕꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯄꯠꯊꯈꯤꯅꯦꯕꯀꯣ ꯑꯂꯨ ꯈꯤꯇꯪꯒ ꯊꯥꯛꯆꯒꯦ ꯍꯣꯔꯦꯟ ꯑꯗꯨꯗꯤ ꯁꯤ ꯁꯧꯒꯠꯂꯛꯄ ꯉꯥꯏꯃꯤꯟꯅꯔꯁꯤ ꯊꯥꯛꯆꯔꯒꯦ khitang chaisonjage ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯉꯥꯡꯈꯩꯒꯤꯗꯤ ꯃꯣꯏ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯉꯥꯡꯈꯩꯒꯤ ꯃꯇꯨꯡ ꯈꯔ ꯂꯧꯊꯣꯛꯄꯤꯍꯧꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯛꯀꯗꯕꯈꯩꯗꯣ ꯑꯃꯨꯛ ꯊꯥꯛꯆꯤꯟꯖꯔꯒꯦꯀꯣ ꯑꯗꯣ ꯑꯉꯥꯡꯈꯩꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯛꯄ ꯌꯥꯕꯈꯩꯁꯤ ꯊꯥꯛꯆꯤꯟꯖꯔꯒꯦ ngak ai minerasi mèo phải đi gồm thạc sáng giờ đấy
ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯝꯖꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯒꯤ ꯆꯥꯂꯨꯛ ꯑꯃꯇꯪ ꯁꯦꯝꯖꯔꯛꯑꯒꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯑꯩ ꯆꯥꯂꯨꯛ ꯃꯆꯥ ꯑꯃꯇꯪ ꯁꯦꯝꯖꯔꯛꯑꯒꯦ